Pengak Amadi CSO singa lamdamsigi forest kangadabani haina laujirabasu mioi kharana masa khaki kanaba lounabagi wakhallonda lamdamsigi Ching part Turel Amadi Umang kayabu sijinaraningba mawongda sijinarakpana ngasidi chahi khudingi nongju nungsagi khal kaitharaktuna mioibagi punsida achouba singnaba oirakle chakwa thorang toribani haidun Imphal more lambigi pakthok tokthokraknaba kamari lenana haigib lambi paring asida lairiba Ching kharadi nongmagi sum pikchilakli masida khudong chaba lawraga lanai mioi amadi tikadar kayana maning tamna leibak pothoktung sinabasu miyamna seng unari MAMI TV ya khanaba timamana Thopal district ki mafam kharada koini chatun yengsilubada oithogi mafam kharada JCB sinaduna leibak potuna leramba thengnarakhi masina maram oiraga chingol asi sahi kharagi matungda tumsinkibi yabagi akibu leire Forest Department ki masing yamlab staff kaya leina tongan mafam kaya da forest ki mang thariba kaya si khangna khamsinadan leithok paibasi yamna leibak tibani lanai mioi sing thika tawba sing amadi mari leinaba department ki masak naiba mioi sing amadi kan panganba singnasu logi wangda thabak leibak pothoktung sinaba yauri hainasu miyamna phongna ngangnari amaronda logi wangda JCB sinaduna phongna singdagi leibak pothokpa urabasu police amadi mari leinaba loisingna Fadiba kariginu hainasu miyamna hangnarakli iram masigi matangda cameraman lembaga loinana pawdamjariba Saidur Maibam staff reporter MAMI TV Ipak TV News haiba news networking channel asibu like subscribe amadi share tawbiduna miyamna support tawbidu hajari